ꯇꯥꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯁꯤꯡꯕꯁꯤꯡ ꯇꯝꯗꯂꯩꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯄꯨꯟꯅ ꯊꯕꯛ ꯇꯧꯗꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯃꯠꯇ ꯑꯣꯏꯅ ꯂꯩꯃꯤꯟꯅꯅꯕꯒꯤ ꯒꯨꯗꯋꯤꯜ ꯀꯦꯝꯄꯦꯟ ꯍꯧꯈ꯭ꯔꯦ ꯑꯃꯗꯤ ꯀꯔꯐ꯭ꯌꯨ ꯃꯔꯛꯇ ꯏꯝꯐꯥꯜ ꯎꯈ꯭ꯔꯨꯜ ꯂꯝꯕꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯃꯤꯑꯣꯏ ꯀꯌꯥꯅ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯆꯠꯊꯔꯤ खुरुमजरी ISTV की मणिपुरी पाव मियेंग ताबीरिबा सिंगबु तराम नाउसरी हौजी पाव सदोग पिजरी हौजी कांगुत नाइबा मोंगदा चथरलिबा थबक थोंग सिंग थिंगनबा चिंग अमसुंग तमदा लैरिबा सिविल सोसाइटी ऑर्गेनाइजेशन सिंगना पुन्ना थबक तौदुना अमतो ओइना लेमिननबगी गुडविल कैंपेन हौख्रे मियांग ओइबा वारियप लुमिननबगी मिफम अमा डिसेंबर कुमाथुदा कौख्रे ngasi Nagaram Community Hall da pangtokpa mifam amada Tangkhul People's Organization Naga People's Union Jaliarong Union 10 Union Social Affluent Khurai Herikon Lipun Ima Kaithil Mari Komrem Union Icham Sarka Amuko Manipur Muslim Welfare Organization Malem Kanbalup amasung Manipuri Muslim Online Forum gi mihu sing yawa mifam amana wari pasi laukibade campaign asigi convener Ningthoksa Lanjana Lamdam asal laminariba furup singna iramdam Manipur bu loina nungsi adubu aikoigi marakta amana amabu thoksana daba थाजब ngamdaba asina aikoigi marakta pamadaba thokdok thoknabagi maram oi maruiba miyamga leiriba government asibagi marakta ikai khumadaba asi laibak thibani central government na chathariba divide and rules policy aikoida sogatpham thoke UNC gi khongjang maram charabasu violence ki thabak chatharapana miyamna pendaba uthorakpani social media amasung national media da mafam asigi tholiba thokdok sing tasengna khangdana kang amagi maikaidagi pau phongna honabiganu masina hena pamdaba thokdok thonabagi maram oigani wakal tanadaba sing puthoknaduna khana naminabagi mifam December kumatoi da pangthokadoriba asida tangdu laitana nungsi sanana leminanabagi warep logani haiki unwanted incidents mayamama thoning thodok mayamama indigenous yellow mi singi marakta thon libase masi tasenama aikoina condemn tawri hai aduda indefinite haiba wahi ma hapchalakanda miyam da wari basi khangbira kanda United Naga Council bu makogi oiba akogi demand natraga interest natraga sentiment bu de koina masak khangjai yamna honor tawjai adubu madu democratically onthok pirakanda violent oiba natraga miyam da wari ba inhuman oiba posok mayam je khangbira kanda madu su lepi ba adu unlawful oiba aduga unwanted incident sing ase thabak sing ase tasenama akoina condemn tawjai yariba makai sauningba leiraga su state government not the government of India da akogi tainapum thopa mapi mapa oribasing da tainaba mathau taragana hojik demand toriba loop sing sida akoi myamna punna chalakanda court se resolve tawna bo khona middan baduna phadigena democratic oiba process ama oigani ha Manipur gi hojik oigliba film asi yenglaga pamdaba thokdok thokna ba Manipur sarkar na section thorang lokhat oina ngaram chilpung mari dagi Imphal East da matam kaktaba curfew thamli Amaranda curfew manungda Imphal Ukrul lambige tongan mafam singda mioi kya lambi da uwa phajinba amadi mai thaduna lambi thingbagi khongjang chathari police ne irang thokpa yai tingnaba mafam singda ngak sanbagi thabak kantekre khurai gi mafam khada lambi da nung chaithokuna thamle Imphal Ukrul lambi lamlong dagina lamdai fawba tongan mafam kya nung paishinba u paishinba amadi lambi tokhaiduna thambana miyamna chathok chasinda khudong chado mayongnari curfew manung asida mioi amata masa masa gi memdagi mapan thokna ba khaman khrabasu thawak inkhang chattaba yadabana mioi khradi adumak chatnari amaranda ngasi yuk chawangna pungmari ba khalum taba adwaida lamnai police station gi manung chanba Imphal Ukrul lambigi saijang PSSC banakta sakhangdaba singna Bolero MN01K 5285 amadi Maruti Swift ama mai tharamadagi gari anidu mai netumna sakre amalanda ngasi pung 13 makhai muktaba adwaida Imphal Jimapur lambigi Senapati Police Station gi manung chanba lengmai tafau naga village mapada sakhangdaba singla Kaubu Express bus MN01 1668 amadi Tata Sumo MN05A 5481 sakhangdaba singna mai tharamadagi gari anidu mai netumna sakre Gari dulu tonglokpa mioi singdi karigumba asoi angam amata yauduna Imphal lomda halakre bus adu Senapati Imphal stand ba gari ni hairi bus adu da
बस अदुना इम्फाल लोमदा लाकपदा सखंगदबसिंग अदुना खामलगा मई थाकिबनी हाइरि मणिपुर हौजिक ओइरिबा फिल्म असिदा फतबा थौदोक लाक्लबदी मदुगी दायित्व यूएनसी न पुगदबनी मसि लाक्ट्रिङैदा इकोनॉमिक ब्लॉकेट हंदोकदबनी हाइना थांबैबन केंद्रगी एमएलए के एस जॉय किशन फोंदोखरे पार्टी ऑफिस ता पांगथोकपा पाउगी मिफम अमदा महांगना स्टेट असिदा हौजिक ओइरिबा फिल्म असिगी मतंगदा सेंटर दा बीजेपी की लुसिंगबसिंग उननबा हयेंमक इम्फाल थादोकलगनी ओइरिबा फिल्म असिदा मियामना वखल फाथना लेबियु यूएनसी की ब्लॉकेट असिना तंपाक खकनतना चिंगदसु खमथेंगना वहले साक लाबलबा मीना फतबा थबक तौरकपा असि महौसानी मसि खलगा यूएनसी ना मियाम की खलगा ब्लॉकेट असि हंदोकपियु हाइखि लामबमी मबुक लामलबमीना फतबा थबक पिया तौरकपा हाइबसि महौसानी अदुना तंगाई पदना यूनाइटेड नागा काउंसिल ना खंथबीरगा नखोइना पामलिबा पामदबसिंग अदु अतोप खोंजंग अमदा संजलगा इकोनॉमिक ब्लॉकेट से हंदोकपिना भाइदना आयना अपील तौजरी यिंसिना बीजेपी मणिपुर प्रदेश माइनॉरिटी मोर्चा की इंचार्ज मौलाना अब्दुल सलाम ना मियोब पुरुप खुदिमक नुसिनबा हाइबसिदी लाइनिंग की लाइनिंग पुनमक्ता इरी अदुना लाइनिंग राउद्रगदी मियोब अमा ओइबगी वहानथोक लेते मरम अदुना ब्लॉकेट असि हंदोकपियु हाइखि थबक थौरमसिंग असि कांग खुदिमकी यंगिरगा एज ए ह्यूमैनिटी ग्राउंड दा खोंफम हंदोकपियु हाइना अखोय माइनॉरिटी मुस्लिम सिंग की साइड तो अपील तौजरी लंबी कोयलास थाबगी थबक तौबा इम्फाल ईस्ट की तोंगान तोंगान मफमदगी मियोय कुनिथोय सखंगदबा कुलाई पाइबा एनएशियन आईएम चिंगनबा सिंगना ngarang फारुरे हाइरि मखोय कुनिथोय फारबा मतुंगदा उखुल पुलिस ता सिनरलबा मतुंगदा उखुल पुलिस ना मखोय कुनिथोय ngasi yengang pokpi fawba thilaktuna thadoklamle haina thokdok adu jawruba miyoy amana ISTV news ta phongdorakli Orang pawi kula thabagi pung baru makai ada lagi tolak pun ada kena lidan yang kuda pung makai mari mutai. Jadi mana harga kena ada tiga somda kau pu pusalaga pung mari ada lagi thambaduna nunga kau mi kuni tu aja nungangi pung mapan makai tera ada bukta solon selaga thamme kau aja. Jadi sing jupiter te kami buat dulu matung dah dagi mung putokan ukun dah kau mung pula pura bas tu apa bagai tu kata orang ada apa dia tata dia juga dagi tata tipe hibah tu na mungkin ground dah thamma maga bas tu dah cale ukun dagi ukun dah mungkin office dah pusalaga kau ki ming ita cia jang soi ke loi lau matung dah mu ukun ki polis dah sinaraga ukun polis dah hing lega ngasai pung mari dah dagi tahu dah ukun apa ada jangan kopi bau mungkin nanti le yang kopi dagi kong na sibuk lai ni jadi isa dah jawab phone nung dagi pesha gari di show sih mungkin ada tu pajal hore ambil pirak ter. UNCSC aina yadaba unlawful organization oina thu matam da lakpu kadabani haina South Asia Cultural Organization na thadorpa chirol amana davi tawri makhoi sathariba matang kaktu economic blockade ki khongjang atu matam da khongpham handokuna amaga nungsi sanana punna leminana ba khangalakle pali balengak asisu matam chana masibu laksinaba laksin mangamdabagi maram karino UNC amadi makhoi ga punna chatminariba lupsingna apunmagi saktam thugainaba amadi communal tanam honarakpada chingmi tammi miyamna wakhal phathana hanagum nungsi sanana leinaba amadi tonga sandoktanaba apil tawakli amaramda Socialist Students Union of Manipur na UNCSC terrorist group ni haina laktoknaba Prime Minister da chirol thaduna khangan khre haina Socialist Students Union of Manipur na thadorakpa chirol abana khangan lagli UNC bu karigumba terrorist group amani haina laktokta bathoklabadi Socialist Student Union Manipur na miyam ga loinana khongjang sangsinaba sem sare haigri hauze paugi matana tema bre matang lawzari Changi labor solar padagi producing at the Cham Chokarba, Tumba Chava Yarataba, Kong Hanga Narataba, Singitaba,
ꯑꯃꯠꯇ ꯉꯥꯏꯔꯕ ꯎꯄꯥꯏꯗꯤ ꯖꯣꯂꯤꯞ ꯁꯦꯔ ꯑꯃꯁꯨꯡ ꯖꯣꯂꯤꯞ ꯀꯦꯞꯁꯨꯜꯕꯨ ꯆꯪꯅꯅ ꯁꯤꯟꯅꯕꯤꯌꯨ꯫ Suzuki Gixxer Special Edition beats your heartbeat. Beneath 100 meters from the Earth's surface, naturally filtered through sane influence, pure, clean and healthy water. Bazaar India Beleng Singiro, Nupagi Nupigi, Amang Singatanatan Atop item Singatalaba, Bazaar India, item Kardi, Amalabata, Amalem Hapsadani, Lupa Lissing Anidagina, Lissing Marie Hobge item Sing Labiragadi, Lupa Chanidagina Tonga Hava, Lem Dip Boxe Amamam Hapsadani, Nasimak Lengsandiro, Bazaar India, Emmanuel House near ICICI Bank, New Second Road Info. Pain relief ointment, Hong Nava, Oak Sipa, Tang Sipa, Puna, Missing Buddha, Sinavayaba, Lisa, Puna Putuk Saba, Oza. Northeast India Development Party NEIDP Irangdam Manipur da punna khundaminariba Yelomi Singhi Thawai Mirel Singtana Semzaba Party ni Isagi Mamal Yamnaba vote adu NEIDP gi pinabidun tungi phirep adu chapchaba tanja adu lobiu NEIDP na Mamal Yamlaba miyam gi matam ikai khumnaba uchari ningsingba thoktraba matamdagi laklaba ekhoi gi puwari bu lam taktaba puwari ama semlasi Temple of Learning School na chahi tara mupung pharakpagi harau tayamba phongdorapaga iroinana mahiroi singda kurul khara tamjari pre-nursery nursery KG gi mingle cell lawzaroi class 1 dagi 8 amadi 11 gi mingle cell tangkhai thak lawzagani class 9 10 amadi 12 kina chada kontra mingle cell tajagani kudon saba sing asi ataknaba set khara khakili khana wem lekai kanchipuda leiba Temple of Learning School counter dagi free da form phongdigani egi agency atopa hospital da aruba kibam 7 days lying ki adubu agat lakta badak sky hospital da purak guna 50-50 chance da lying ba rakhi egi agency anoba mako ama pukpa ga sak manare doctor sam isol bu haining ngai leitana thagat sari break ki matung da taram na moksari makhata ba pawda British ki subnam sasan amadi pothang pubagi mayokta thongna fana lam thengna kiba Cookie athoba singbuning singuna Mabudama Pansuba Anglo Cookie Ward Ningsing Thoram ngasi cookie in the Pangtokre Chief Guest wena Sauya kiba Manipur gining thole sema sana zawbana Housing Wariba Lepaki Pibum asi ubada pokning siba fawi Pangtokre Cookie Independence War Memorial Committee na Cookie NP Manipur amadi KSO General Headquarter ko kusabaduna Pangtokiba Thoram aduda Cookie NP Manipur gi President Thangkhogin Hawkif XMP Holkhomang Hawkif UCM gi President Johnson Elangbom amadi amuko gi advisor KT Rahman Susaruyaki Cookie Independence War gi matang da masa khaina yawba souvenir amasu release tawki Saruyaki ba UCM gi President Johnson Elangbongna Manipur da kangluke ba irang thorakpa yariba asidagi ngakto hongna ba wakhal manaba furup singpun sinduna tho ningdaba thodok thoktana ba honaminasi haiki amuko gi advisor KT Rahmana Manipur da khundariba kangrup singna magi haiba wakhalona mang thabadagi ngasigi phibam asi ohenbani khundaminari ba furup khudimakna khenaba thadoknaraga aponbagi saktam sagatminarabadi tung koina nungsi sanana leminaba ngamgani haiki ningtau leisema sana zawbana mamangai da leramba ipai pu singna aigi haiba wakhalona tungda thamlaga iramdam gi haiba wakhalona mang thabadagi sahili singkaya nungsi sanana leminarakpani Manipur da palamba maitai ningthau sing ka hena phattaba ningthau yoram labadi ngasi kangluk kontra hena Manipur da khundari ba asi leiramloi Cookie pai pu singna British ki marakta lan thengna ki ba dusu irei pak iramdam gini makoi gi wakhalon ngasi gi mirona kudung ilabadi nushina daba amadi thadana daba sing kohanba ngamgani Manipur da hauji mi makhal ani lei amana Manipur nusibani atop amana Manipur nusidabani ani asigi kokilanda misam praja sing kham thengna wahanbani
मियामना करम्बा मी मखल ओइरगा नुसी चानबा पुरकदगे खनबियु ngarang thokiba thogdok UNC na Manipur gi miam kham thengna wahanbadagi thokpani makoina pambasu masimangi adubu lamdam masa khundam neriba jati puruk khudimangna fata wakhal chen masing asigi thawinsin indana apunba iramdangi khalabadi amukhana nungsi sanana leminaba ngamgani karigumba khenaba singna henkiduna mai hongna sakiba tarabadi hanagi mawongda amuk hanjinbada jahi cha kaya changbayai miam punna wakal tabinaba matam oire haiki Orang parti bersuara, bagi history dari ini bersuara, masih ni Manipur Musibah, Manipur Musibah ini hilang ni, bagi history saya soal itu nak tunggu mula election. Soal election ni masih kami ada, masih parti bagi mana tu pada nak mana, kesulitan nak kan bagi wani, ada nak thoi betul nak sahih tunggu sahih yang sahih betul dah, jam ni betul dah sahih, jauh ni betul dah, masih history di dalam tu betul. ಅದನ್ನ ಖಂಡಿಯು ಲಂಘಿಸಲಿರುವ ಕಾರಣಗಳು ಕುದಿಮ ಖಂಡವಿಯು ಕರಡ ಬುಡುತ್ತೆ ಅವರಿಗೆ ಹಾಕಿದ ಒಂದು ಖಂಡವಿಯು ಮಣಿಪುರ ತುಕಾರಗಡೆ ಅವರಿಗೆ ಹಾಕಿದ ನಂತರ ಮಣಿಪುರ ಕರ್ಮದೆ ಅವರಿಗೆ ಹಾಕಿದ ಅದನ್ನ ಅಧಿಸಿದ ಮಕ್ಕಳು ಪೂರ್ಣ ಖಂಡದ ಅದು ಲೈಮಿನ ಕಾರಣಗಳು ಕುದಿಮನ ಮಕ್ಕಳು ಖಂಡವನ್ನ ತರುವುದ Hantuk pangtukul Bataramato Suba Manipur Vidhan Sabha Mikhalda Thanga Kendrada Congress ki mirap oigadoriba hauzik PDA ki chairman oiriba MLA T Mangi Babu gi political conference ama Moirang Kuno Mamang Saval Playground da ngarang pangtukre thoramadu da MPCC ki president TN Hawkif Commerce and Industries ki minister Govindas Konthongzam parliamentary secretary and Prithvi Ras Nambol Kendra ki MLA N Loken Kumbi Kendra ki MLA SB ra yauna Thanga Block Congress Committee ki thaupuba singsu saruk yaki Govindas Konthongzam na haikibada राजनीति तौबा हाइबसी लेबाग मसखोटपा पुरकनब होनबनी हौजिक मणिपुर की इंटीग्रिटी दा सिंगदब कया लाकलिबासी मुन्ना खंथबगी मतम ओइरे हाइखि सही सा कया अखोई कांगुप अमग नुसीनना लेबा असे काइबदी यारोय मसी काइबदा मणिपुर काइगनी मी खुजो मन मरम ओइरेगा अमग नुसीना हंदरना होनलिबासे परातमी बसुंगदी पयबुनोना para kami dah berjalan Manipur kaya berjalan. MLA T Mangi Babuna Congress Party na lamdam asida sahit tara manga subna panduna sakat tharangi thabakya lepalitana pangthorakli taramatu suba Manipur Vidhan Sabha Mikhal dasu Congress ki mihut amuhana thanga kendra da thakatuna sotharaba kendra sigi awat apa sing mensinaba honasi haiki masih itu pesakran na bongkudin me aba moi pesakadi karo thadaru ngami Adu ka lekai mungkin sekarang mau makan, lekai mungkin kalau mau makan, ayo masih besar sih putih, ayo masih mesti semca demi nak hari mau kena atau mau kena ayam ke bawah hari. Adu mau kau kara, ranti kara tahu di sana, adu tahu mau matung adu dah, kau sumia di sana, adu tahu di sana. Kaisamthon Kendra Congress ki media oigadoriba Hanegi Minister Jayanta Kumar gi polling station 12/30 dagi 12/32 forward oiba Congress office ama Kwakaichal Moirang Purel da hangdokre office hangtupaga luinena Kwakaichal Moirang Purel laikai community hall da mifam mamusu pangthoki Jayanta Kumar yaungna yoikyana sawyaki DM College of Commerce ki ground da zachariba Imphal Book Fair da angang singgi oiba layekpa changdamnaba ama pangthokre Hojila silakpada mariba pau amahana Singna sung kamdala riba civil society organization singna punna thabak tawduna nusi sanana amato aina leminana bagi deputy captain okre amadi curfew marakta Imphal ukrul lambigi tongan mamafam singda mioi kyana lambi kingbagi khongjang satari ISTV की मणिपुरी पाव में तामिल सिंह मुखहना कुंजनी